ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯌꯦꯟ ꯃꯐꯩ ꯆꯥꯗꯣꯏꯅꯦ ꯁꯤꯗ ꯆꯤꯀꯟ ꯂꯦగ్ ꯄꯤꯁ ꯑꯗꯨꯒ ꯁꯤ ꯃꯍꯤꯁꯤꯃꯗꯤ ꯄꯨꯂꯞ ꯄꯨꯜꯂꯅꯤ ꯆꯦꯂꯦꯟꯖ ꯑꯣꯏꯗꯣꯏꯅꯦꯕ ꯃꯍꯤꯁꯤꯗꯤ ꯄꯨꯂꯞ ꯄꯨꯜꯂꯅꯤ ꯁꯤ ꯃꯣꯔꯣꯛꯁꯤꯁꯨ ꯄꯨꯜꯂꯅꯤ ꯀꯂꯦꯖꯥ ꯃꯦꯠꯄ ꯍꯣꯏ ꯃꯍꯤꯒ ꯀꯂꯦꯖꯥ ꯃꯦꯠꯄꯁꯤꯅ ꯀꯃꯟ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯆꯥꯛꯁꯤꯒ ꯃꯐꯩꯁꯤꯒ ꯁꯤꯗꯤ ꯑꯩ ꯉꯝꯅꯕ ꯇꯧꯔꯅꯤ ꯑꯗꯣ ꯈꯥꯕꯩꯗꯤ ꯄꯨꯔꯛꯇ ꯑꯗꯨꯝ ꯍꯩꯖꯤꯜꯂꯁꯤꯕ ꯍꯥꯏꯔꯣ ꯌꯥꯔꯦ ꯀꯔꯤ ꯈꯥꯕꯩꯅꯣ ꯖꯔ ꯆꯦꯟꯊꯈꯤꯗ꯭ꯔꯁꯤꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯩ ꯉꯝꯅꯕ ꯇꯧꯔꯛꯀꯦ ꯁꯤꯗꯤ ꯐꯖꯅ ꯍꯥꯏꯔꯣ ꯁꯤ ꯈꯤꯇꯪ ꯆꯥꯒꯦ ꯀꯣꯛꯁꯦ ꯀꯛꯑꯅꯤ ꯄꯥꯏꯗꯦ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯉꯝꯅꯕ ꯇꯧꯔꯛꯀꯦꯕ ꯅꯪ ꯑꯃ ꯇꯧꯔꯛꯑꯒꯦ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯁꯤꯗꯤ ꯉꯥꯡꯕꯤꯕꯗ ꯃꯍꯥꯎ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯋꯥꯈꯜ ꯑꯩ ꯌꯥꯝ ꯁꯣꯛꯀꯤꯡ ꯑꯣꯏꯔꯦ ꯑꯗꯨꯗ ꯍꯩꯔꯛꯑꯒꯦꯀꯣ ꯈꯨꯗꯣꯝꯕꯤꯅ ꯁꯤ ꯌꯦꯟ ꯑꯣꯏꯅ ꯑꯣꯠꯀꯦꯁꯦꯀꯣ ꯑꯩ ꯁꯤꯒꯤꯗ ꯃꯍꯥꯎ ꯌꯦꯡꯒꯦꯀꯣ ꯅꯪ ꯍꯧꯗ꯭ꯔꯤꯀꯥꯟꯗ ꯌꯦꯡꯉꯨ ꯃꯍꯥꯎꯗꯪ ꯌꯦꯡ ꯌꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯩꯁꯨ ꯌꯦꯡꯒꯦ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯅꯪꯁꯨ ꯉꯥꯏꯀꯣ ꯅꯪꯁꯨ ꯌꯦꯡꯉꯣ ꯍꯧꯕ ꯌꯥꯗꯦꯀꯣ ꯃꯩ ꯍꯩꯕꯤꯔꯣ ꯑꯗꯨꯝ ꯍꯧꯏ ꯌꯥꯕ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯍꯩꯅꯔꯁꯤꯀꯣ ꯁꯤ ꯊꯥꯡꯗꯣꯛꯈꯣ ꯌꯥꯔꯦ ꯊꯥꯡꯗꯣꯛꯈ꯭ꯔꯖꯥꯔꯥ ꯑꯗꯨꯗꯤ ꯂꯦꯠꯁ ꯁ꯭ꯇꯥꯔꯠ ꯀꯣꯛ ꯀꯛꯄ ꯃꯥꯜꯂꯦ ꯁꯤꯅ ꯅꯪꯒꯤ ꯁꯤꯅ ꯑꯩꯒꯤꯀꯣ ꯀꯣꯛ ꯀꯩꯅꯣꯗꯤ ꯀꯛꯄ ꯃꯥꯜꯂꯦ ꯑꯩꯅ ꯅꯨꯡꯉꯥꯏꯉꯤꯁꯦ ꯀꯩꯒꯤꯅꯣ ꯆꯥꯛꯁꯨ ꯁꯥꯏꯁꯤꯗꯤ ꯇꯣꯠꯄ ꯌꯥꯔꯣꯏꯌꯦ ꯇꯣꯠꯂꯣ ꯆꯥꯎ ꯅꯪ ꯈꯔ ꯌꯥꯝꯅ ꯑꯁ ꯆꯥꯛꯁꯤꯒ ꯁꯤꯗꯤ ꯆꯤꯡꯅꯤꯀꯣ ꯇꯦꯝꯒꯥꯏꯔꯤꯁꯦ ꯁꯥꯏꯌꯦ ꯆꯥꯛꯁꯦ ꯌꯥꯔꯦ ꯍꯧꯔꯣ ꯁ꯭ꯇꯥꯔꯠ ꯁꯥꯕꯗꯤ ꯆꯥꯡꯉꯝꯃꯣꯏ ꯃꯥꯗꯤ ꯑꯗꯨꯝ ꯆꯥꯈꯤꯕꯅꯤ ꯁꯥꯔꯁꯨ ꯃꯩꯗ ꯆꯥꯛꯁꯦ ꯁꯥꯔꯦ ꯌꯥꯔꯣꯏ ꯁꯤ ꯆꯥꯛ ꯆꯥꯛꯁꯦ ꯑꯩꯅꯁꯨ ꯌꯥꯝꯕꯤꯕꯅꯤꯀꯣ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯀꯥꯍꯟꯕꯤꯌꯨ ꯍꯥꯏꯕꯗꯨꯗ ꯆꯥꯛꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯍꯜꯂꯕꯅꯤ ꯀꯩꯁꯨ ꯁꯥꯗꯦ ꯆꯥꯛ ꯂꯣꯏꯁꯟꯕꯩ ꯃꯇꯨꯡ ꯑꯃ ꯆꯥꯛ ꯁꯥꯏ ꯑꯗꯨꯏ ꯇꯣꯠꯇꯤꯅꯤ ꯆꯥꯗ꯭ꯔꯤꯁꯦ ꯍꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯉꯁꯤꯁꯨ ꯃꯥꯕꯣꯛꯅ ꯂꯣꯏ ꯁꯦꯝꯕꯤꯕꯅꯦ ꯍꯧꯕ ꯂꯣꯏꯕ ꯍꯥꯏꯌꯨꯅꯦ ꯃꯣꯔꯣꯛ ꯆꯥꯊꯔꯤ ꯌꯦꯡꯉꯣ ꯑꯩ ꯀꯂꯦꯖꯥ ꯃꯦꯠꯄꯁꯦ ꯃꯍꯥꯎ ꯑꯃ ꯊꯣꯛꯑꯦ ꯅꯪ ꯑꯅꯤ ꯂꯣꯏꯔꯕ ꯌꯥꯎꯃꯜꯂꯦ ꯃꯩꯗꯅ ꯆꯥꯎꯏꯗꯣ
好。哇！咋的？快嘛，我就同我这些讲，没要着不能的，要不？哎，比如，没叫没打。นั่งเอามาโค้งเกี่ยวมาดูทราบละ 哎，这，哎，马路上你拿了没呀？那么咋的呢？哎，你涂改不稳噻， ไอ้หนูขโมยใจเขาอย่างนี้สิ 才路在一点。啊，啥时间没来跟着？ ใช่ไอ้นี่ยังไม่รู้ 那你上班呢？哎，那怎么能提出来？那是叫什么？我查的我是呀。妈的土的，呀的，啊啊啊！我的，你这啥子玩意还是他嘛？哎，你喊一豆呢？那对，而且都没有的。哎，你喊一豆，嘛，ทั้งเด็กช่วยไอ้หัน คนนี้ช่วยนะครับ มันจัดตึงเห็นเนี่ยแต่ไอ้นี่จัดตึงเห็นแล้ว 3 哎，就是门子，好也不能摘吧，你妈咋的？看看， จ้างมาที่แรก 好也不， ที่กับจ้างตัวไหนที่รวยกันเนี่ย 真的， เอามาชื่อ
ꯁꯤ ꯋꯥꯏꯖꯥꯗꯨꯗꯤ ꯆꯠꯅꯤ ꯑꯍꯨꯝ 3 ꯀꯩꯅꯣ ꯀꯩ ꯍꯥꯏꯕ ꯃꯈꯣꯡꯗꯨ ꯂꯦꯛ ꯄꯤꯛ ꯍꯥꯏꯕ꯭ꯔꯥ ꯁꯨꯝꯕ ꯃꯈꯣꯡ ꯍꯪꯒꯣꯏ ꯌꯥꯝ ꯇꯜꯂꯦ ꯃꯈꯣꯡ ꯑꯍꯨꯝ ꯑꯩ ꯃꯈꯣꯡ ꯑꯃ ꯑꯗꯨꯒ ꯀꯩꯅꯣ ꯃꯐꯩ ꯑꯍꯨꯝ ꯃꯐꯩꯗꯨꯗꯅꯦ ꯃꯈꯣꯡ ꯃꯆꯥꯁꯨ ꯌꯥꯎꯋꯦ ꯑꯩꯒꯤꯗꯤ ꯃꯐꯩ ꯍꯥꯏꯔꯒ ꯃꯐꯩꯒꯤ ꯀꯩꯅꯣꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯦꯜꯕꯣ ꯍꯥꯏꯔꯒ ꯁꯥꯏꯕ ꯂꯣꯏꯗꯦ ꯄꯥꯝꯕꯣꯝꯗꯨꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨ ꯃꯔꯨꯗ ꯆꯥꯏ ꯁꯣꯔꯤ ꯁꯦꯖ ꯑꯩ ꯁꯦꯟꯖꯥꯔꯦ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯑꯩ ꯆꯥꯊꯣꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯁꯦ ꯄꯅꯤꯁꯃꯦꯟꯒꯤ ꯍꯥꯏꯔꯣ ꯇꯧꯔꯣ ꯀꯩ ꯍꯥꯏꯅꯈ꯭ꯔꯒꯦ ꯍꯣꯏ ꯀꯃꯥꯏ ꯍꯪꯉꯁꯤꯔ ꯀꯃꯦꯟꯗ ꯑꯗꯨ ꯇꯣꯉꯥꯟ ꯅꯝꯃꯁꯦ ꯀꯣꯛꯁꯟ ꯂꯥꯟꯕꯤ ꯇꯧꯈ꯭ꯔꯦꯀꯣ ꯑꯦ ꯕꯤ ꯁꯤ ꯇꯧꯈ꯭ꯔꯦꯀꯣ ꯀꯃꯦꯟ ꯍꯪꯉ ꯇꯣꯉꯥꯟ ꯅꯝꯃꯁꯦ ꯄꯣꯁ ꯊꯥꯒꯠꯂꯒ ꯀꯃꯦꯟ ꯍꯪꯉ ꯑꯗꯨ ꯍꯦꯛ ꯅꯝꯃꯁꯦ 2 1 2 ꯍꯥꯏꯔꯣ ꯑꯦ 2 1 2 3 1 3 4 1 4 5 ꯍꯥꯏꯔꯣ ꯑꯗꯨ ꯂꯣꯏꯁꯤꯜꯂꯁꯤ ꯚꯤꯗꯤꯑꯣ ꯁꯥꯡꯒꯅꯤ ꯆꯥꯏ ꯍꯥꯏꯔꯣ ꯑꯉꯥꯡ ꯃꯆꯥꯒꯤ ꯍꯪꯒꯦ ꯍꯥꯏꯔꯒꯅ ꯍꯥꯏꯔꯣ 121ꯒꯨꯝꯕ 117ꯒꯨꯝꯕ ꯍꯪꯉꯣ ꯍꯥꯏꯔꯣ 2 1 2 ꯃꯅꯤꯡꯗ ꯍꯥꯏꯔꯨꯔꯕ ꯑꯩ ꯆꯥꯔꯨꯏ ꯃꯌꯥꯝ 2 ꯍꯩꯕꯤꯕ꯭ꯔꯣ ꯍꯩꯇ꯭ꯔꯗꯤ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯍꯥ ꯊꯥꯎ ꯉꯥꯟ ꯇꯞ ꯂꯩꯔ ꯇꯥꯔꯣ 2 2 2 are 4 2 3 are 6 2 4 are 8 2 5 are 10 2 6 are 12 2 7 are 14 2 8 are 16 2 9 are 18 2 10 are 20 ꯌꯥꯔꯕ 3 4 5 ꯂꯣꯏ ꯍꯥꯏꯗꯣꯏꯅꯦ ꯍꯥꯏꯔꯛꯑꯣ ꯊꯨꯅ ꯍꯥꯏꯔꯣ ꯑꯗꯨꯒꯤ ꯊꯨꯅ ꯍꯥꯏꯕ ꯍꯥꯏꯁꯦ 3 1 is 3 3 2 are 6 3 3 are 9 4 are 12 3 5 are 15 3 6 are 18 3 7 21 3 8 are 24 3 9 are 27 3 10 are 30 4 ha 4 is 4 4 2 8 4 3 are 12 4 4 are 16 4 5 are 20 4 6 are 24 4 7 28 4 8 are 32 4 9 36 4 10 are 40 5 ki sa 5 to 5 10 15 20 25 6 hero ang yadi na 6 1 6 6 2 are 12 6 3 are 18 6 4 24 6 5 are 30 6 is 36 6 7 42 6 8 are 48 6 9 54 6 10 are 60 ma hit them ngao jong ma hit them ngao yo sem boy 7 mo hero ai tam ho ge ba 7 7 7 to 40 7 7 21 28 35 42 thôi gini ko may mga zoom nito 56 63 70 hai tu on to hero na hero 21 is 20 21 is 12 2 are 24 3 are 36 4 are 48 5 are 60 6 is 72 7 84 8 are 96 9 is 108 10 is 120 ai tan di ne hay ba sa em hay ra ne 18 hay ran 18 aina 2 1 2 da sohen ge taw ne ba aina khali na mo nang se aduga ama video ha preview tape da thel ne taw ne da soy da me na pa next to get sale 0 3 ga ram phang ne ayo baba do sam bagi like share men video sin mai bi di like share subscribe comment to bi ma mathang na soy na makani aina subscribe taw da sing subscribe taw bi ma soy da na ko bye bye